Akasbani Imphal Ngangbam Nganthoi na pau pajari. Taranithoi suba Manipur Vidhan Sabha ki Tare suba mifam ki ngasi aroiba numita sabha na tongan ba bibhag taret ki apunba senpham lupa koti 1,195 lakh 34 1,034 henbagi senpham pass taukhre. Sabha da ngasi Mukhya Mantri Yumnam Khemsana pukhatkiba demand singi manungda demand number 12 Municipal Administration, Housing and Urban Development amasung demand number 22 Public Health Engineering Bibhag ki matangda MLA K Megachandra amasung MLA TH Lokeswar na kat motion thangalakhi. Public Health Engineering, Vigilance and Anti-Corruption, State Excise, Sales Tax and Other Duties, Fire Protection and Control amasung Home Guard ki matangda MLA K Megachandra amasung TH Lokeswar na bibhag singi thabak thauramda niyom chumna amasung tangai fadaba thabak sing hana paikhattabagi matangda nungnangba wafam kya phongdokladuna policy cut motion sing thangatkhi. Mukhya Mantri Yumnam Khemsana ngasi Manipur Vidhan Sabha da haikre Raija sida nong khajiktang tabaga ising thumjinbagi awaba mayoknariba asi kokhanaba sarkarna tongan ba thabak kya paikhatle. Sabha da ngasi MLA K Megachandra na pukhalakpa court motion gi paukhumda Sri Khemsana hai Anoba sarkar sinna tongan ba mafam singda lambigi nak yetta iram nala ningthina semgatli loina na mafam kya da semgatpagi thabak su chathari. MLA K Megachandra na pukhalakhiba kat motion amagi paukhumda Sri Khemsana hai Imphal Municipal Corporation gi makhada khwaramban kaithel gi akoibada amorakai paisinduna leiribasing ayuk amasung numidangi matamda lokthokpagi thabak leptana chathari. Mangna hai English ni 13 ta hudokhiba Waste Management Plan asi loisannaba awatpan senpham makhatana kaithokpagi ayaba pibinaba Raijapal yauna mari lenaba singdasu ayiba cherol pisinduna khangankhiba leire. Housing amasung Urban Development ki matangda palladuna Mukhya Mantri na hai Urban Housing Scheme ki makhada panduna leiriba thabak sing loisannaba amadi senthang sing pithanaba honari. Scheme asigi makhada piriba chana kanglon gi matung inna yumbu oiriba miyoi aduna yumgi foundation hana sagadabani amadi lamgi mapu adu mahaki loinabigi mingda leigadabani haibagi wafam leibana senthang pithabada sayetnaba khara leibani masisu athuba matamda loisinaba thorang tauri. Numit nini sathagadaba yongsak Tribin Festival cum Brainstorming gi thoram ngasidagi Imphal gi lamphel patta leiba CSIR NEIST gi branch laboratory da pangthokli. Thoramasi Rajya gi Department of Horticulture and Soil Conservation, Manipur Organic Mission Agency MOMA, Rajya gi Environment and Climate Change Bibhag, Dhanamanjori University, CSIR, NEIST amasung apunba imagi masasing AIMS Manipur na punna sinbani. Nagaland na yumbu iduna pangthokadaba 8 suba North East Youth Festival, Raijapal Nandakishore Yadav na hayang Raija dugi sumuke dima Football Stadium da hudok-lagani. Nagaland gi Youth Resources and Sports ki Director Ketho Situo Sekhose na hai festival asi awang nongpok ki Raija Nipan gi nahasing gi marakta National Integration Kala Sanskriti amasung nungsi chanaba puraknaba pandamda pangthokpani. Festival asi gi theme di Asta Lakshmi Celebrating 8 Forces of Youth and Progress haiba asini. Festival asida khunung isai, jagoi, one act play, rock band amasung guitar na jingbagi competition pangthokani. Thasi kunmathoi da loisingadaba festival asida awang nungpok lamdamgi naha 1,100 rom saruk yaraba yai hairi. Assam, Kerala amasung Puducherry gi Vidhan Sabha mikhal singi mirepche pisinaba haukhre. Hairiba Raija amasung Union Territory asigi mikhal gi matam Tamil Nadu amasung Nongchu Bengal ga loinana Election Commission na nahan laukthokibani. Assam, Kerala amasung Puducherry gi mikhal mathangthagi 8 da pangthokani. Raija mari amasung Union Territory asigi mikhal gi vote masing May 3 da thigani. Nongchu Bengal da pangthokadoriba Vidhan Sabha mikhal ga loinana Election Commission na mamangda amukta oikhidreba maongda sexual thorang sing lokhatnaba hotnari. Raija dugi police station khudingmakna makhoi na koliba mafam singda haujik oiriba santi raksa ki phibam singi akupa warol pikhalaknaba khanghankre. Amaromda BJP na Nongchu Bengal amasung Keralamda dol asigi mirep oigadaba singi ahanba list laukthokre. Rashtrapati Draupadi Murmu na hairi sarkarna paikhatliba Pradhan Mantri Poshan Shakti Nirman gi makhada angang singda machi oiba chinjak pijariba si leba asigi human capital saukhanaba sel thadabani. New Delhi da pangthokpa thoram amada Rashtrapati na wafam asi phongdokhibani. Paulo Ijare.